mayam ngasi muk channel asina biking gi episode 28 adu puduna lakchare series asigi mamangi episode singdu yengbidaba yawragadi soidana yengbiyu wari si mapung phana bab tana bagidama haijabani aikoina mamangi episode 27 gi aroiba sinda ukre Floki na tawba plan adu fail oibadagi Ragnar hosi mai thiduna Beyond su yam thina soktuna laikhrabani aduga Ragnar su masa si soktuna achikpa umang amada Ethel Stan ga wari saribani haiduna mathanda hipthaduna Paris bu kudum channabagidamak mana angambi thakta thawai khubakta haptuna hotnagani haiduna episode adu loisenkhibin masigi makha episode 28 asigi ahamba sin asida Ragnar si mapan thoktuna leiramli masa si manungda sokpa khara leibadagi wan tawba asida I oina halle mahakna masa si ngamda tholaktuna makhogi kangu sing asina lan mai thirakpagi wakhan nungaitana phamnaribisi yengduna leiri mafam sida hojik nongsu thili tabadagi makhoina chanaba thamliba potsing asi chotuna phibam yam chadana leiri mayam sinasu maru mapang mayam asi hobagi wakhan nungaitana phamnari Ragnar na hojik sum laktuna Floki gi manakta lagli Floki sidi maki isingda tawba yaba kairak sing sakhiba mafam aduda mathanda puri loktoktuna uthak asida ungduna phamlaga leiri Ragnar na magi manakta changchanduna leplubada Floki na Beyond gi damak nungsa thiduna angang du kamda hori haiduna hangakli Ragnar na hojikti masadu khitang phagatle aduga hore nungdang akhogi mi kharana Paris ki city aduda changchanaba hotnagani haramlaga chatkhre Floki gi nupi Helga nasu mapuroibabu yengduna manakta changchanbadi tanbadagi lapna leiri mathangi sin asidana Legar thana luchingba nupi kangu amana numidangi amambasigi khudong chaba lawduna isingda iroiduna city sida changchalagli makoina hojik tawgadoribasi Paris ki thong asida ngak senduna leiriba lanmising asi marakta phaujanduna attack tawnaba hotnagadoribani Paris ki lanmising asi su mathak sida tongduna ahing tumba chaba khangduna ngak senduna leiri Legar thahoina ising sida sum laktuna thongi makhongsing sida kakhatpa hokre thongi makhun asida ju security kayamna ngak senduna adumak lei hojik Legar thahoina security sing asi amamamta oina amambachigi khudong chaba lawduna tapna sum hatoraktuna main gate na leiriba maigai somda sum changchalagli hojik gate asida mai ngana thanduna ngak senduna leiriba security asiga Legar thagi kangu khara siga chenchanduna fight tawba hokre lanmi khara sidi Legar thagi kangu sina loina hatokle adubu gate sigi mathakta tongduna ngak seliba security sing asina mathaktagi thaw khara haitharaklammi masidagi Legar thagi kangu ama thaw sina pungchot chotpadagi law khongduna pakhatpadagi kaptuna laikre makhoina gate sida langnabadagi Paris ki city romdagi lanmi kaya amasu chenthoraktuna Legar thaoida ten mayama kapsalakpa horokle Legar thaoigi kangu khara nasu ten sing asi handuna kaplaga Paris ki lanmi sing asi changchalaktana kanna hotnari adubu Paris ki lanmi sing asina masing yamba henbadagi Legar thagi kangu jidi loina hatokre masidagi Legar thana yaroi khangbadagi mathaktagi haitharakhiba thawaduna gate asisu loina chotlabani Legar thana hojik mainam paiduna gate sida langchanduna mai thaba hokre gate sina mai chakpa si mapandagi su rolo hogi kanguna ubadagi gate sida changnabagi damak ngaiduna leiri Legar thana yam haisingna thong asida poron oina londuna thamliba u asi lokthokduna gate asi hangtoktuna rolo hoi Floki hoina luchingba makhogi sathiraba lanmi kayama thong marin asida changchanba horakli Ragnar di masa si yam wana mahakna hek Paris ki city asibu yengba mafam asida hanagum adumak yengduna leiri Paris ki senapati Odo nasu makhogi lanmi sing asida thong sidagi handuna chatlaga thongi machin asida ngaiduna leinaba yathang pikre masida ningthauka na porakiba masama u yamna phaba Siegfried kauba luchingba sina lamkoiba nupa Sinrikpu city asigi manungi lambi sing taknaba puduna changagli Floki su handakti yam chauna mamang thana chenchanduna lanmi myam si luchingduna lagli makhoina thong asigi tangkha yawba phawba chenchalubadadi Paris ki senapati Odona Floki hoina amukphau udriba khulai ma daram manba yot matum amada machin tumba yot kayama yawba makhoirom tamna ontha halakli masidagi Floki na roloda aikhoi hojik handaba yararoi haikre masidagi rolo nasu mayam sida handuna chelo haiduna yathang piduna mayam se handuna muk pulap chenaragli Paris ki daram manba khulai asina yangna chensalakpadagi rolo hogi maning thangba kangu kharadi takhaiba horogli khulai sida yawriba machin tumba yoching asida rolo gi kangu khara asi thetuna makhoi bo mukta kanbiyu haiduna lauduna leiri hojik Odogi yathangdagi khulai asibu amuk hanna makhoromna chingchanaba yathang pikre masida Paris ki kanguna tawriba asi daram manba khulai asi amuk chingchanba amuk thadokpa tawduna changakliba awanglamgi mi sing asi defense tawnaba hotnagadoribani makhoina yotli tawduna khulai asibu amu hanna chingchalakpa asida rolona khulai asigi mathakta kakhalaktuna tamana yungjallaga ngaksanduna chingchanba yahandana thamkhre Floki nasu tamaga mukpiraktuna daram manba khulai asi yam chena ngaksallaga thamkhre masidagi rologi kangu sing asi
ꯈꯨꯠꯂꯥꯏ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯥꯟꯊꯣꯔꯛꯇꯨꯅ ꯄꯦꯔꯤꯁꯀꯤ ꯁꯤꯇꯤ ꯇꯝꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯆꯦꯟꯁꯟꯅꯗꯨꯅ ꯊꯣꯡ ꯃꯆꯤꯟ ꯑꯁꯤꯗ ꯋꯥꯔ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯔꯣꯂꯣ ꯍꯣꯏ ꯐ꯭ꯂꯣꯀꯤ ꯍꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯥꯟ ꯑꯁꯤ ꯊꯦꯡꯅꯔꯛꯄꯗꯒꯤ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯌꯦꯡ ꯁꯨꯝ ꯇꯥꯁꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯤꯕ ꯑꯣꯗꯣꯁꯨ ꯃꯊꯥ ꯁꯥꯔꯦ꯫ ꯍꯧꯖꯤꯛ ꯋꯥꯔ ꯑꯁꯤꯗ ꯔꯣꯂꯣꯒꯤ ꯃꯅꯥꯛꯇ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤ ꯑꯃꯠꯇꯅ ꯆꯪꯁꯟꯕ ꯉꯝꯗꯕ ꯑꯁꯤꯗ ꯑꯣꯗꯣꯒ ꯒꯤꯁꯂꯥꯒꯅꯁꯨ ꯔꯣꯂꯣꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯣꯂꯦꯟꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯏꯁꯤꯡꯂꯣꯝꯒꯤ ꯂꯝꯕꯤꯗ ꯋꯥꯜꯁꯤꯡ ꯑꯁꯤ ꯐꯥꯎꯖꯤꯜꯂꯛꯅꯕ ꯑꯋꯥꯡꯂꯝꯒꯤ ꯃꯤꯁꯤꯡ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯟ ꯑꯗꯨꯗꯗꯤ ꯂꯥꯛꯑꯝꯗꯕꯗꯒꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯔꯣꯂꯦꯟꯅ ꯑꯣꯗꯣꯗ ꯃꯅꯤꯡꯂꯣꯝꯗꯗꯤ ꯃꯤ ꯑꯃꯠꯇ ꯂꯥꯛꯍꯧꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯁꯤ ꯇꯝꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯣꯗꯣꯅꯁꯨ ꯑꯗꯨꯔꯕꯗꯤ ꯌꯥꯝꯅ ꯐꯔꯦ, ꯃꯐꯝꯁꯤꯗ ꯆꯪꯁꯜꯂꯛꯂꯤꯕ ꯑꯋꯥꯡꯂꯝꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯤꯡꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯔꯣꯂꯦꯟꯅ ꯄꯨꯔꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯊꯥꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯒꯤꯁꯂꯥꯕꯨꯁꯨ ꯔꯣꯂꯦꯟꯅ ꯃꯐꯝꯁꯤꯗ ꯂꯩꯕ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯍꯟꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯗꯤ ꯁꯣꯝꯗ ꯃꯍꯥꯛꯅ ꯍꯦꯛ ꯂꯩꯕ ꯃꯐꯝ ꯑꯁꯤꯗ ꯏ ꯑꯣꯗꯨꯅ ꯂꯩꯔꯤ꯫ ꯁꯤꯟꯁꯤ ꯑꯃꯨꯛ ꯄꯦꯔꯤꯁꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗꯨꯅ ꯁꯦꯅꯥꯄꯇꯤ ꯑꯣꯗꯣꯅ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯏꯅꯤꯡꯊꯧ ꯑꯗꯣꯝ ꯃꯐꯝꯗꯨꯗ ꯆꯠꯂꯨꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯆꯥꯔꯂꯤꯁꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯣꯗꯣꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯗꯨ ꯁꯤꯇꯤ ꯑꯁꯤꯗ ꯆꯪꯁꯜꯂꯛꯀꯗꯧꯔꯤ, ꯁꯤꯇꯤ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯕꯨ ꯊꯣꯡ ꯑꯗꯨꯗ ꯊꯤꯡꯍꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯏꯁꯣꯔꯅꯕꯨ ꯉꯥꯛꯄ ꯉꯝꯗ꯭ꯔꯕ ꯃꯈꯣꯏꯕꯨ ꯑꯩꯅ ꯀꯔꯝꯅ ꯉꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯑꯣꯗꯣꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯁꯣꯛꯇꯨꯅ ꯂꯩꯔꯤ, ꯑꯁꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ, ꯑꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯂꯥꯟꯃꯤ ꯈꯔ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯁꯛ ꯑꯗꯨ ꯃꯐꯝꯗꯨꯗ ꯎꯠꯄꯤꯗꯨꯅ ꯃꯈꯣꯏꯗ ꯊꯧꯅꯥ ꯀꯌా ꯑꯃ ꯍꯥꯞꯄꯛꯄꯁꯨ ꯌꯥꯏ, ꯑꯗꯨꯅ ꯃꯐꯝꯗꯨꯗ ꯆꯠꯄꯤꯗꯨꯅ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯤꯕ ꯅꯪ ꯎꯕꯗꯗꯤ ꯄꯥꯡꯒꯟ ꯊꯧꯅꯥ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯕꯔꯥ? ꯃꯈꯣꯏꯗ ꯅꯪꯅ ꯊꯧꯅꯥ ꯍꯥꯞꯄ ꯉꯝꯗ꯭ꯔꯕꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯣꯗꯣꯅ ꯑꯃꯨꯛ ꯑꯗꯣꯝꯗꯤ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧꯅꯤ, ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯔꯤꯀ꯭ꯋꯦꯁ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯖꯔꯤ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅꯁꯨ ꯄꯥꯝꯕꯤꯔꯝꯒꯅꯤ, ꯃꯐꯝꯗꯨꯗ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯅꯕ ꯊꯧꯔꯥꯡꯕꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯃꯇꯝ ꯑꯁꯤ ꯊꯦꯡꯊꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯅ ꯃꯥꯅ ꯈꯣꯏꯔꯝꯃꯤꯕ ꯂꯥꯏ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯏꯁꯣꯔꯅ ꯀꯔꯤ ꯄꯥꯝꯃꯤꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯝꯇꯅ ꯈꯪꯕ ꯉꯝꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯣꯗꯣꯅ ꯇꯥꯟꯅꯗꯨꯅ ꯃꯐꯝꯗꯨꯗ ꯏꯅꯤꯡꯊꯧꯅ ꯆꯠꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯁꯥ ꯇꯧꯖꯔꯤ ꯍꯥꯏꯔꯛꯂꯤ꯫ ꯆꯥꯔꯂꯤꯁꯅ ꯆꯠꯅ ꯑꯩꯅ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯅꯪꯅ ꯀꯔꯤ ꯈꯪꯕꯒꯦ ꯍꯥꯏꯗꯨꯅ ꯑꯣꯗꯣꯗ ꯑꯃꯨꯛ ꯍꯪꯉꯛꯂꯤ꯫ ꯑꯣꯗꯣꯅ ꯑꯩꯅ ꯑꯗꯣꯝꯕꯨ ꯃꯐꯝꯗꯨꯗ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯁꯤ ꯊꯝꯕꯒꯤ ꯃꯔꯝꯗꯤ ꯑꯗꯣꯝꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯝꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯅ ꯑꯣꯗꯣꯗ ꯂꯩꯁꯜꯂꯛꯇꯨꯅ ꯁꯦꯅꯥꯄꯇꯤ ꯑꯣꯗꯣ, ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯩ ꯑꯁꯤ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒ ꯃꯥꯟꯅꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯣꯗꯣꯁꯨ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯊꯣꯡ ꯃꯆꯤꯟ ꯑꯁꯤꯗ ꯋꯥ ꯑꯁꯤ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯔꯣꯂꯣꯒꯤ ꯀꯥꯡꯕꯨꯁꯤꯅ ꯉꯝꯖꯕꯤ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯔꯣꯂꯦꯟꯒꯤ ꯑꯍꯦꯟꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯁꯤꯇꯤꯁꯤꯗ ꯆꯪꯁꯟꯕ ꯄꯥꯛ ꯍꯦꯛꯇ ꯉꯝꯗ꯭ꯔꯦ꯫ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯗꯒꯤ ꯐ꯭ꯂꯣꯀꯤꯅ ꯔꯣꯂꯣꯗ ꯖꯒꯥ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯪꯁꯟꯕ ꯉꯝꯃꯔꯣꯏ, ꯍꯟꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯂꯣꯅꯁꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯊꯣꯛꯈꯤꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯁꯤ ꯍꯟꯗꯨꯅ ꯆꯦꯟꯈ꯭ꯔꯕꯁꯨ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯈꯔꯗꯤ ꯆꯦꯟꯕ ꯅꯪꯍꯧꯗꯕꯤꯗ ꯃꯐꯝꯁꯤꯗ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗ ꯃꯁꯥ ꯃꯎ ꯐꯕ ꯀꯥꯐꯅ ꯄꯣꯔꯛꯈꯤꯕ ꯁꯤꯒꯐ꯭ꯔꯤꯗ ꯑꯁꯤꯁꯨ ꯌꯥꯎꯍꯧꯔꯦ, ꯑꯗꯨꯒ ꯂꯝꯀꯣꯏꯕ ꯅꯨꯄꯥ ꯁꯤꯟꯔꯤꯛꯁꯨ ꯌꯥꯎꯍꯧꯔꯤ꯫ ꯍꯧꯖꯤꯛ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯁꯤꯟꯔꯤꯛꯇ ꯍꯥꯠꯀꯦ ꯇꯧꯔꯛꯄꯗ ꯁꯤꯟꯔꯤꯛ ꯑꯁꯤꯅ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ, ꯑꯩꯗꯤ ꯅꯈꯣꯏꯒꯨꯝꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯃꯁꯥ ꯃꯎ ꯐꯕ ꯁꯤꯒꯐ꯭ꯔꯤꯗ ꯑꯁꯤꯁꯨ ꯃꯊꯟꯗꯒ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯊꯦꯡꯅꯔꯛꯄꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯐꯥꯈ꯭ꯔꯦ꯫ ꯎꯗꯣꯅ ꯁꯤꯒꯐ꯭ꯔꯤꯗꯄꯨ ꯍꯥꯠꯀꯦ ꯇꯧꯔꯛꯄꯗ ꯁꯤꯟꯔꯤꯛꯅ ꯅꯤꯄꯥ ꯑꯗꯨ ꯃꯤ ꯈꯔꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅꯤ, ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯁꯤꯒꯐ꯭ꯔꯤꯗ ꯀꯧꯕꯅꯤ, ꯃꯍꯥꯛꯄꯨ ꯍꯥꯠꯀꯅꯨ, ꯃꯍꯥꯛ ꯍꯥꯠꯂꯕꯗꯤ ꯃꯇꯨꯡꯗ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯣꯗꯣꯅꯁꯨ ꯍꯥꯠꯇ꯭ꯔꯦ, ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯔꯦꯒꯅꯔ ꯑꯁꯤ ꯃꯁꯥ ꯑꯁꯤ ꯆꯩꯅꯥ ꯈꯥꯡꯅꯕ ꯍꯣꯠꯅꯕꯗ ꯅꯥꯄꯤ ꯃꯔꯛ ꯑꯁꯤꯗ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯗꯨꯅ ꯂꯩ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯑꯦꯊꯦꯜꯁꯇꯦꯟꯅ ꯂꯥꯛꯄꯁꯤ ꯎꯔꯦ꯫ ꯑꯦꯊꯦꯜꯁꯅ ꯐꯖꯔꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯑꯃꯒ ꯂꯣꯏꯅꯅ ꯔꯦꯒꯅꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯇꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯔꯦꯒꯅꯔꯕꯨ ꯁꯝꯀꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯔꯦꯒꯅꯔꯁꯨ ꯑꯦꯊꯦꯜꯁꯄꯨ ꯎꯖꯕꯗ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯍꯔꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤꯁꯨ ꯇꯤꯡꯊꯣꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯇꯤꯡꯊꯣꯛꯂꯨꯔꯤꯕ ꯈꯨꯠ ꯑꯁꯤꯗꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯇꯨꯅ ꯏꯒꯤ ꯀꯣꯝ ꯑꯃꯗ ꯃꯍꯥꯛꯁꯤ ꯊꯔꯣ ꯃꯥꯂꯣ ꯑꯣꯟꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯃꯈꯣꯏꯒꯤ ꯏꯁꯣꯔ ꯑꯣꯏꯔꯤꯕ ꯑꯣꯗꯤꯟ ꯑꯁꯤ ꯃꯅꯥꯛꯇ ꯃꯃꯤ ꯁꯥꯃꯤ ꯑꯣꯏ ꯂꯦꯞꯇꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯔꯦꯒꯅꯔ ꯑꯁꯤ ꯙꯔꯃ ꯑꯅꯤꯁꯤꯒꯤ ꯃꯔꯛꯁꯤꯗ ꯌꯥꯝ ꯋꯥꯅ ꯈꯥꯡꯗꯨꯅ ꯏꯒꯤ ꯀꯣꯝ ꯑꯁꯤꯗ ꯑꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯏꯁꯣꯔ ꯑꯣꯗꯤꯟ ꯂꯥꯛꯄꯗꯒꯤ ꯑꯦꯊꯦꯜꯁꯇꯦꯟꯁꯤ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯔꯦꯒꯅꯔꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯁꯥꯒꯤ ꯃꯑꯣꯡꯗ ꯑꯃꯨꯕ ꯑꯃ ꯂꯥꯛꯂꯝꯂꯒ ꯌꯥꯝ ꯁꯥꯊꯤꯕꯒꯤ ꯁꯛꯂꯣꯟ ꯂꯧꯕ ꯔꯦꯒꯅꯔꯒꯤ ꯁꯛꯇꯝ ꯑꯃ ꯑꯃꯨꯛ ꯃꯅꯥꯛꯁꯤꯗ ꯂꯦꯞꯂꯔꯦ꯫
ꯔꯦꯡꯅꯔꯁꯨ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯤ ꯄꯨꯕ ꯉꯝꯗꯕꯗꯒꯤ ꯏꯒꯤ ꯀꯣꯝ ꯑꯁꯤꯗ ꯃꯁꯥ ꯑꯁꯤ ꯇꯥꯁꯤꯟꯗꯨꯅ ꯑꯋꯥꯕꯁꯤꯡꯁꯤ ꯈꯥꯡꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯤꯡꯁꯤ ꯃꯍꯥꯛꯀꯤ ꯚꯥꯞꯇ ꯊꯣꯛꯄ ꯉꯥꯛꯇꯅꯤ, ꯇꯁꯦꯡꯅ ꯊꯣꯛꯄꯃꯛꯇꯤ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯄꯦꯔꯤꯁꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯀꯤ ꯃꯃꯥꯡꯗ ꯉꯁꯥꯏ ꯔꯣꯂꯣꯍꯣꯒꯤ ꯃꯤ ꯐꯥꯍꯧꯔꯕ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ ꯁꯤꯒꯐ꯭ꯔꯤꯗꯀ ꯂꯝꯀꯣꯏꯕ ꯅꯨꯄꯥ ꯁꯤꯟꯗ꯭ꯔꯤꯛ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯄꯦꯔꯤꯁꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯆꯥꯔꯂꯤꯁꯅ ꯂꯝꯀꯣꯏꯕ ꯅꯨꯄꯥ ꯁꯤꯟꯗ꯭ꯔꯤꯛꯇ "ꯑꯩꯅ ꯇꯥꯕꯗ ꯅꯪ ꯑꯁꯤ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯅꯁꯥꯅ ꯍꯥꯏꯖꯩ ꯍꯥꯏꯅ ꯇꯥꯏ꯫ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯤꯒꯨꯝꯕ ꯑꯣꯏꯔꯒ ꯀꯔꯤꯒꯤꯗꯃꯛ ꯌꯦꯛꯅꯕꯁꯤꯡꯗꯨꯒ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕꯅꯣ?" ꯍꯥꯏꯔꯛꯂꯤ꯫ ꯂꯝꯀꯣꯏꯕ ꯁꯤꯟꯗ꯭ꯔꯤꯛ ꯑꯁꯤꯅ ꯅꯤꯡꯊꯧꯗ "ꯑꯩꯍꯥꯛ ꯃꯃꯥꯡꯗꯁꯨ ꯄꯦꯔꯤꯁ ꯑꯁꯤ ꯂꯥꯛꯂꯝꯂꯦ꯫ ꯑꯩ ꯂꯝꯀꯣꯏꯕ ꯅꯤꯄꯥ ꯑꯃꯅꯤ, ꯃꯐꯝꯗ ꯆꯠꯇꯨꯅ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯃꯤ ꯑꯃꯅꯤ꯫ ꯑꯩꯒꯤꯗꯤ ꯌꯦꯛꯅꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦ" ꯍꯥꯏꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯅ ꯑꯣꯗꯣꯗ ꯑꯃꯨꯛ "ꯅꯤꯄꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯈꯔ ꯀꯥꯟꯅꯒꯗꯕ ꯃꯥꯜꯂꯤ" ꯍꯥꯏꯔꯛꯂꯤ꯫ ꯁꯤꯟꯗ꯭ꯔꯤꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ "ꯑꯩ ꯑꯗꯣꯝꯅ ꯍꯥꯏꯕꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯌꯥꯖꯒꯅꯤ꯫ ꯑꯩꯗꯤ ꯂꯩꯕꯥꯛ ꯑꯃꯠꯇꯒꯤ ꯃꯤꯆꯪꯗ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯑꯄꯨꯟꯕ ꯁꯪꯁꯥꯔ ꯑꯁꯤ ꯑꯩꯒꯤꯅꯤ, ꯑꯗꯨꯒ ꯑꯩꯁꯨ ꯑꯄꯨꯟꯕ ꯁꯪꯁꯥꯔꯁꯤꯒꯤꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯅ "ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯐꯥꯍꯧꯔꯤꯕ ꯃꯁꯥ ꯃꯎ ꯐꯕ ꯅꯤꯄꯥ ꯑꯁꯤꯗꯤ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯁꯤꯟꯗ꯭ꯔꯤꯛꯅ "ꯃꯍꯥꯛ ꯑꯁꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯤꯕ, ꯃꯃꯤꯡꯅ ꯁꯤꯒꯐ꯭ꯔꯤꯗ ꯀꯧꯏ" ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯣꯗꯣꯅ ꯁꯤꯟꯗ꯭ꯔꯤꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ "ꯑꯩꯅ ꯉꯁꯥꯏ ꯃꯁꯥ ꯃꯎ ꯐꯔꯕ ꯁꯤꯒꯐ꯭ꯔꯤꯗꯅ ꯊꯧꯅꯥ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯍꯥꯠꯄꯗꯨ ꯑꯩꯅ ꯎꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯅꯠꯇꯕ ꯅꯤꯄꯥ ꯑꯃꯁꯨ ꯎꯏ꯫ ꯐꯨꯔꯤꯠ ꯂꯧꯊꯣꯛꯄ, ꯃꯔꯤꯡꯖꯦꯜ ꯌꯥꯝꯅ ꯂꯩꯕ ꯅꯤꯄꯥ ꯑꯗꯨ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯁꯤꯟꯗ꯭ꯔꯤꯛꯅ "ꯃꯍꯥꯛꯇꯨꯒꯤ ꯃꯃꯤꯡꯅ ꯔꯣꯂꯣ ꯀꯧꯕꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯔꯦꯡꯅꯔꯒꯤ ꯃꯅꯥꯎꯅꯨꯄꯥꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯥꯟꯗ ꯊꯧꯅꯥ ꯐꯕꯒꯤ ꯆꯥꯡ ꯍꯥꯏꯔꯨꯔꯒꯗꯤ ꯁꯑꯣꯝꯒꯨꯝꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯑꯣꯗꯣꯅ "ꯏꯅꯤꯡꯊꯧ, ꯃꯁꯤꯒꯤ ꯅꯨꯄꯥ ꯁꯤꯟꯗ꯭ꯔꯤꯛ ꯀꯧꯕ ꯂꯝꯀꯣꯏꯕ ꯅꯤꯄꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯈꯔ ꯀꯥꯟꯅꯒꯗꯕ ꯂꯩꯔꯦ, ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯔꯁꯤ" ꯍꯥꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯒꯤꯁꯂꯥꯅ ꯑꯃꯨꯛ ꯃꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤꯕ ꯃꯁꯥ ꯃꯎ ꯐꯕ ꯂꯨꯆꯤꯡꯕ ꯑꯁꯤꯗꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯑꯣꯗꯣꯅ "ꯑꯩꯅ ꯈꯟꯕꯗ ꯃꯍꯥꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯄꯤꯊꯣꯛꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯜ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯈꯣꯏꯗꯒꯤ ꯂꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ" ꯍꯥꯏꯔꯛꯂꯤ꯫ ꯒꯤꯁꯂꯥꯅ ꯑꯣꯗꯣꯗ "ꯑꯗꯣꯝꯅ ꯑꯩꯒꯤ ꯏꯖꯠ ꯈꯤꯇꯪ ꯑꯣꯏꯔꯕꯁꯨ ꯇꯧꯕꯤꯔꯕꯗꯤ ꯅꯤꯄꯥ ꯑꯁꯤꯕꯨ ꯃꯉꯛ ꯀꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯣ" ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯦꯒꯕꯥꯔꯠꯅ ꯑꯦꯊꯦꯜꯁꯇꯦꯟꯅ ꯏꯔꯝꯂꯤꯕ ꯔꯣꯝꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯃꯃꯧ ꯅꯨꯄꯤ ꯖꯨꯗꯤꯠꯁꯨ ꯂꯥꯛꯇꯨꯅ "ꯕꯕꯥꯅ ꯑꯩꯕꯨ ꯀꯧꯕꯤꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯑꯦꯒꯕꯥꯔꯠꯅ "ꯍꯣꯏ ꯀꯧꯏ, ꯁꯤꯗ ꯂꯥꯛꯑꯣ, ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯐꯝꯃꯨ ꯂꯥꯎ꯫ ꯅꯪ ꯑꯃꯗꯤ ꯏꯁꯨꯅꯨꯄꯥ ꯑꯦꯜꯐ꯭ꯔꯦꯗ ꯑꯗꯨ ꯀꯝꯗꯧꯔꯤ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯖꯨꯗꯤꯠꯅꯁꯨ "ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ" ꯍꯥꯏꯔꯤ꯫ "ꯑꯩꯅ ꯍꯧꯖꯤꯛ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯗꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯦꯊꯦꯜꯋꯨꯜꯐ ꯑꯗꯨ ꯃꯥꯔꯁꯤꯌꯥꯗꯒꯤ ꯋꯦꯁꯦꯛꯁ ꯇꯝꯅ ꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯔꯦ꯫ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯥꯔꯁꯤꯌꯥꯒꯤ ꯃꯍꯥꯔꯥꯅꯤ ꯀ꯭ꯋꯤꯟꯇꯤꯠꯀ ꯌꯥꯅꯕ ꯑꯃ ꯄꯣꯔꯛꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯖꯨꯗꯤꯠꯇ ꯇꯝꯂꯤ꯫ ꯖꯨꯗꯤꯠꯅꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯍꯔꯥꯎꯗꯨꯅ ꯃꯀꯨꯕꯣꯛꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯒꯕꯥꯔꯠꯅꯁꯨ ꯃꯃꯧꯗ ꯌꯥꯝ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ "ꯖꯨꯗꯤꯠ, ꯊꯕꯛ ꯑꯌꯥꯝꯕꯅ ꯋꯥꯍꯩ ꯑꯣꯏꯅ ꯐꯣꯡꯗꯣꯛꯅꯗꯨꯅ ꯇꯧꯅꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯊꯕꯛ ꯈꯔꯗꯤ ꯋꯥꯍꯩ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯏꯪꯒꯤꯠꯇ ꯈꯪꯅꯗꯨꯅ ꯊꯕꯛꯁꯤꯡꯗꯨ ꯄꯥꯡꯊꯣꯛꯄꯁꯨ ꯂꯩ꯫ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯅꯪꯉꯣꯟꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯈ꯭ꯔꯕꯅꯤ, ꯅꯪꯒꯤ ꯅꯆꯥ ꯑꯃꯗꯤ ꯅꯪꯕꯨ ꯑꯩꯅ ꯍꯤꯡꯂꯤꯈꯩꯗꯤ ꯀꯅꯥꯝꯇꯅ ꯅꯈꯣꯏ ꯑꯅꯤꯗ ꯃꯇꯨ ꯅꯥꯝꯃꯐꯥꯎ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯩꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯔꯥ? ꯏꯕꯥꯅꯤꯅꯁꯨ ꯈꯪꯉꯤꯕꯗꯨꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯦꯊꯦꯜꯋꯨꯜꯐ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤ ꯍꯥꯏꯕ." ꯖꯨꯗꯤꯠꯁꯨ ꯃꯀꯨꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯇꯧꯗꯨꯅ ꯃꯪ ꯑꯁꯤ ꯅꯣꯝꯃꯛꯂꯤ꯫ ꯑꯦꯒꯕꯥꯔꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ "ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥ ꯑꯗꯨ ꯌꯥꯏꯐꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯪꯉꯣꯟꯗꯒꯤ ꯄꯥꯝꯃꯤ." ꯖꯨꯗꯤꯠꯁꯨ ꯃꯀꯨꯕꯣꯛꯀꯤ ꯃꯔꯧ ꯂꯩꯕ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕꯗ "ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ꯫ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤꯗꯃꯛ ꯕꯕꯥꯗ ꯀꯔꯤ ꯈꯨꯗꯣꯜ ꯇꯧꯒꯗꯣꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯒꯕꯥꯔꯠꯅ ꯖꯨꯗꯤꯠꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ "ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯈꯨꯗꯣꯜꯄꯣꯠ ꯍꯥꯏꯅ ꯑꯥꯊ꯭ꯔꯍꯜꯂꯕꯁꯨ ꯌꯥꯏ" ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀ꯭ꯔꯦꯇꯦꯀꯠꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯔꯦꯡꯅꯔꯒꯤ ꯗꯥꯏꯇꯁꯤ ꯁ꯭ꯂꯣꯛꯅ ꯂꯧꯗꯨꯅ ꯃꯐꯝꯁꯤꯗ ꯅꯤꯄꯥ ꯃꯆꯥ ꯑꯃ ꯄꯨꯁꯜꯂꯛꯂꯒ ꯋꯥꯌꯦꯟ ꯕꯤꯆꯥꯔ ꯆꯠꯊꯅꯕ ꯇꯧꯔꯤ꯫ ꯁ꯭ꯂꯣꯛꯅ ꯅꯤꯄꯥ ꯃꯆꯥ ꯑꯁꯤꯅ ꯀꯔꯤ ꯂꯥꯜꯂꯝꯃꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯗ ꯍꯪꯂꯤ꯫ ꯅꯤꯄꯥ ꯑꯃꯅ "ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯁꯒꯥꯔ ꯍꯥꯏꯅ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃꯅꯤ, ꯃꯐꯝꯁꯤꯗꯗꯤ ꯂꯝꯂꯥꯟꯕ ꯃꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯑꯣꯏꯗ ꯄꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯁꯤꯗ ꯄꯥꯎꯊꯣꯛꯂꯤ, ꯃꯗꯨꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯄꯨꯖꯔꯛꯄꯅꯤ" ꯍꯥꯏꯔꯤ꯫ ꯁ꯭ꯂꯣꯛꯁꯨ ꯋꯥꯐꯝꯁꯤꯗ ꯈꯤꯇꯪ ꯁꯥꯎꯔꯞꯅ "ꯅꯪꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯨꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯤꯄꯥ ꯑꯁꯤꯅꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ "ꯍꯣꯏ, ꯑꯩꯅ ꯃꯌꯥꯝꯗ ꯋꯥꯐꯝꯗꯨꯃꯛ ꯍꯥꯏꯈꯤ꯫ ꯑꯩꯅ ꯃꯌꯥꯝꯕꯨ ꯑꯟꯙꯕꯤꯁ꯭ꯋꯥꯁꯀꯤ ꯂꯥꯏ ꯑꯗꯨꯗ ꯂꯨꯞꯇꯨꯅ ꯂꯩꯇꯅꯕ ꯍꯥꯏꯖꯕꯅꯤ, ꯃꯔꯝꯗꯤ ꯃꯗꯨ ꯑꯔꯥꯟꯕꯅꯤ꯫ ꯏꯁꯣꯔꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯁꯨ ꯂꯩꯕꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯑꯟꯙꯕꯤꯁ꯭ꯋꯥꯁꯀꯤ ꯂꯥꯏ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯑꯋꯥꯕꯗ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯣꯔꯤꯕꯅꯣ?" ꯁ꯭ꯂꯣꯛꯅ "ꯍꯣꯏꯅꯦ, ꯐꯔꯦꯅꯦ, ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯩꯁꯨ ꯊꯥꯖꯔꯒꯦꯅꯦ,
ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯏꯅꯤ, ꯃꯍꯥꯛꯅ ꯇꯧꯕ ꯉꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯗ ꯅꯣꯛꯇꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯤꯄꯥ ꯑꯁꯤꯗ ꯀꯔꯦꯝꯅꯔꯝꯃꯤ꯫ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯤꯄꯥ ꯑꯁꯤꯅ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯑꯔꯥꯟꯕꯅꯤ, ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏ ꯑꯁꯤꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈꯛꯇꯅꯤ, ꯑꯇꯩ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗꯤ ꯑꯟꯙꯕꯤꯁ꯭ꯋꯥꯁ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯗ ꯂꯥꯎꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁ꯭ꯂꯣꯛꯁꯨ ꯁꯥꯎꯔꯛꯇꯨꯅ ꯅꯪꯕꯨ ꯅꯪꯒꯤ ꯏꯁꯣꯔ ꯑꯗꯨꯅ ꯁꯤꯕꯗꯒꯤ ꯀꯟꯅꯕꯒꯤꯗꯃꯛ ꯅꯪꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯎꯠꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯤꯄꯥ ꯑꯁꯤꯅꯁꯨ ꯌꯥꯝ ꯄꯣꯡꯅ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟ ꯑꯁꯤ ꯍꯣꯡꯈꯤꯗꯨꯅ ꯅꯤꯄꯥ ꯑꯁꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯃꯩ ꯏꯠꯂꯕ ꯌꯣꯠ ꯑꯃ ꯅꯤꯄꯥ ꯑꯁꯤꯅ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯄꯥꯏꯍꯟꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯤꯄꯥ ꯑꯁꯤꯅ ꯃꯩ ꯏꯠꯂꯕ ꯌꯣꯠ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯁꯥꯗ ꯆꯩꯅꯥ ꯑꯃꯠꯇ ꯐꯥꯎꯗꯅ ꯁ꯭ꯂꯣꯛꯀꯤ ꯃꯅꯥꯛꯇ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ, ꯑꯗꯨꯒ ꯌꯣꯠ ꯑꯁꯤ ꯊꯥꯗꯈꯤꯕꯗ ꯃꯈꯨꯠꯇꯁꯨ ꯑꯁꯣꯛꯄ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯁꯤꯟ ꯑꯁꯤꯗꯤ ꯅꯤꯄꯥ ꯑꯁꯤꯒꯤ ꯚꯥꯞ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯃꯩ ꯏꯠꯂꯕ ꯌꯣꯠ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯏꯒꯗꯧꯔꯤ꯫ ꯑꯁꯦꯡꯕ ꯇꯥꯏꯕꯪ ꯑꯁꯤꯗꯗꯤ ꯃꯩ ꯏꯠꯂꯕ ꯌꯣꯠ ꯑꯁꯤ ꯃꯈꯨꯠꯇ ꯍꯦꯛ ꯍꯥꯞꯄꯛꯄꯒ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯤꯄꯥ ꯑꯁꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯆꯔꯤ꯫ ꯃꯍꯥꯛꯅ ꯀꯞꯇꯨꯅ ꯆꯪꯉꯛꯂꯒ ꯌꯣꯠ ꯑꯁꯤꯕꯨ ꯁ꯭ꯂꯣꯛꯀꯤ ꯃꯃꯥꯡꯗ ꯊꯥꯗꯔꯦ, ꯑꯗꯨꯒ ꯃꯈꯨꯠ ꯑꯁꯤꯁꯨ ꯃꯩꯅ ꯆꯥꯛꯊꯦꯛꯈꯤꯕꯒꯤ ꯄꯨꯡꯉꯥꯡ ꯉꯥꯡꯗꯨꯅ ꯏꯅ ꯑꯣꯔꯣꯔꯣ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝꯁꯤꯅꯁꯨ ꯅꯤꯄꯥ ꯑꯁꯤꯅ ꯀꯞꯆꯕꯁꯤ ꯎꯕꯗ ꯃꯌꯥꯝ ꯆꯪꯗꯅ ꯅꯣꯛꯁꯜꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯄꯦꯔꯤꯁꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯃꯁꯥ ꯃꯎ ꯐꯔꯕ ꯔꯣꯂꯣ ꯍꯣꯏꯒꯤ ꯃꯤ ꯁꯤꯒꯕ꯭ꯔꯤꯠ ꯑꯁꯤ ꯃꯉꯛ ꯀꯛꯊꯠꯇꯨꯅ ꯍꯥꯠꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯁꯤꯒꯕ꯭ꯔꯤꯠꯅ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯇ ꯑꯩꯅ ꯁꯤꯕꯒꯤꯗꯃꯛ ꯀꯔꯤꯝꯇ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯔꯝꯗꯥꯏ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯍꯥꯏꯖꯒꯦ꯫ ꯑꯩꯒꯤ ꯁꯝ ꯑꯁꯤ ꯅꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯀꯣꯛ ꯑꯁꯤ ꯀꯛꯑꯝꯗꯥꯏꯗ ꯄꯥꯏꯗꯨꯅ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯑꯣꯗꯣꯅ ꯁꯤꯟꯗ꯭ꯔꯤꯛꯇ ꯃꯥꯅ ꯍꯥꯏꯒꯗꯕ ꯋꯥꯁꯤ ꯑꯁꯤꯅ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯂꯝꯀꯣꯏꯕ ꯁꯤꯟꯗ꯭ꯔꯤꯛ ꯑꯁꯤꯅ ꯑꯣꯗꯣꯗ ꯍꯣꯏ ꯂꯣꯏꯔ ꯃꯥꯜꯂꯦ, ꯃꯀꯣꯛ ꯑꯁꯤ ꯃꯁꯥꯗꯒꯤ ꯇꯣꯈꯥꯏ ꯇꯥꯔꯕꯁꯨ ꯃꯁꯝ ꯑꯁꯤꯗꯤ ꯁꯣꯛꯍꯟꯅꯤꯡꯗꯕꯒꯤ ꯇꯧꯔꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯗ ꯐꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯁꯤꯒꯕꯥꯔꯠꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯅꯁꯨ ꯌꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯀꯛꯑꯝꯗꯥꯏ ꯑꯁꯤꯗ ꯂꯥꯟꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯁꯝꯁꯤ ꯄꯥꯏꯗꯨꯅ ꯂꯩꯍꯟꯈ꯭ꯔꯦ꯫ ꯆꯥꯔꯂꯤꯁꯀꯤ ꯌꯥꯊꯪꯗꯒꯤ ꯃꯀꯣꯛ ꯑꯁꯤ ꯀꯛꯑꯒꯦ ꯍꯥꯏꯗꯨꯅ ꯁꯤꯡꯖꯪ ꯑꯁꯤ ꯍꯥꯏꯊꯔꯛꯄꯗꯗꯤ ꯁꯤꯒꯕ꯭ꯔꯤꯠꯅ ꯃꯀꯣꯛ ꯑꯁꯤ ꯆꯤꯡꯊꯣꯛꯈꯤꯗꯨꯅ ꯁꯝ ꯄꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯒꯤ ꯃꯈꯨꯠꯁꯤ ꯁꯗꯟꯁꯤꯗ ꯇꯥꯗꯨꯅ ꯂꯥꯟꯃꯤꯁꯤꯒꯤ ꯃꯈꯨꯠ ꯑꯣꯏꯅ ꯀꯛꯊꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯤꯒꯕ꯭ꯔꯤꯠꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯦꯔꯤꯁꯀꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯁꯤꯅꯁꯨ ꯁꯥꯎꯕꯗ ꯂꯣꯏꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯏꯪꯂꯦꯟꯒꯤ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯃꯝꯕ ꯀꯥ ꯑꯃꯗ ꯖꯨꯗꯤꯠꯅ ꯃꯀꯨꯕꯣꯛ ꯑꯦꯒꯕꯥꯠꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯤ꯫ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯜ ꯂꯣꯏꯅ ꯂꯩꯕ ꯉꯥꯛꯇꯅꯤ, ꯐ꯭ꯔꯤ ꯑꯣꯏꯅ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯁꯇ꯭ꯔꯪ ꯁꯥꯟꯅꯕꯒꯨꯝꯕꯅꯤ, ꯀꯔꯝꯕ ꯃꯇꯝꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯀꯅꯥꯝꯇꯅ ꯈꯪꯕ ꯉꯝꯃꯣꯏ꯫ ꯖꯨꯗꯤꯠꯅ ꯃꯀꯨꯕꯣꯛꯇ ꯑꯃꯨꯛ ꯕꯕꯥꯅ ꯄꯥꯝꯂꯤꯕ ꯈꯨꯗꯣꯜ ꯑꯗꯨ ꯑꯩꯅ ꯈꯜꯂꯤꯕ ꯈꯨꯗꯣꯜ ꯑꯁꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯑꯦꯒꯕꯥꯠꯅ ꯄꯔꯃꯥꯟ ꯄꯥꯟꯊꯩ ꯑꯣꯏꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯄꯨꯟꯁꯤꯒꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯅꯥꯅ ꯁꯛꯂꯣꯟ ꯀꯌꯥ ꯑꯃ ꯍꯣꯡꯗꯨꯅ ꯊꯕꯛ ꯀꯌా ꯑꯃ ꯄꯥꯡꯊꯣꯛꯅꯔꯤ, ꯀꯔꯝꯕ ꯊꯣꯡ ꯍꯥꯡꯇꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯀꯅꯥꯝꯇꯅ ꯈꯪꯉꯣꯏ꯫ ꯖꯨꯗꯤꯠꯅ ꯕꯕꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯑꯩ ꯚꯥꯞ ꯑꯃꯠꯇ ꯇꯥꯕ ꯉꯝꯖꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯒꯕꯥꯠꯅ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯕꯛꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ꯫ ꯖꯨꯗꯤꯠꯅ ꯑꯃꯨꯛ ꯇꯧꯔꯤꯕꯁꯤꯡꯁꯤꯗꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯅꯠꯇꯦ, ꯕꯕꯥꯅ ꯂꯝꯕꯤ ꯌꯥꯠꯇꯨꯅ ꯁꯦꯝꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯒꯕꯥꯠꯅ ꯅꯪꯗꯤ ꯋꯥꯈꯜ ꯂꯩꯕꯤ, ꯂꯧꯁꯤꯡ ꯆꯥꯎꯕꯤ, ꯌꯥꯝ ꯁꯤꯡꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯦ ꯍꯥꯏꯔꯛꯂꯤ꯫ ꯖꯨꯗꯤꯠꯅꯁꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯑꯄꯪꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯒꯕꯥꯠꯅ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯇꯝ ꯑꯌꯥꯝꯕ ꯈꯤꯕꯤꯛꯇ ꯑꯩꯅ ꯊꯥꯕꯜ ꯃꯉꯥꯟꯁꯤ ꯌꯦꯡꯗꯨꯅ ꯏꯊꯟꯇ ꯄꯨꯟꯁꯤꯁꯤ ꯂꯦꯟꯖꯕꯅꯤ꯫ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯅꯪꯅ ꯀꯣꯛꯍꯟꯕ ꯉꯝꯒꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯖꯨꯗꯤꯠꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯤ꯫ ꯖꯨꯗꯤꯠꯁꯨ ꯃꯀꯨꯅ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯑꯗꯣꯝꯅ ꯑꯩꯒꯤ ꯏꯆꯥ ꯑꯜꯐ꯭ꯔꯦꯗꯄꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕ ꯅꯠꯇ꯭ꯔꯥ, ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕ ꯅꯠꯇ꯭ꯔꯥ, ꯑꯩꯁꯨ ꯃꯗꯨꯒꯤꯗꯃꯛ ꯈꯨꯗꯣꯜ ꯄꯤꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯃꯀꯨꯕꯣꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯥꯝ ꯍꯣꯠ ꯑꯣꯏꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯀꯦ ꯈꯔ ꯇꯧꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯀꯨꯕꯣꯛꯅ ꯇꯨꯝꯐꯝꯒꯤ ꯀꯥꯗ ꯆꯪꯉꯝꯃꯣ ꯍꯥꯏꯗꯨꯅ ꯊꯥꯖꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯄꯦꯔꯤꯁ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯁꯥ ꯃꯎ ꯐꯕ ꯁꯤꯒꯕ꯭ꯔꯤꯠ ꯑꯗꯨꯁꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯁꯤꯇꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯀꯌꯥ ꯑꯃ ꯅꯥꯗꯨꯅ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯁꯤꯔꯦ꯫ ꯍꯧꯖꯤꯛ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯀꯤ ꯃꯆꯥꯅꯨꯄꯤ ꯒꯤꯁꯂꯥꯒ ꯁꯦꯅꯥꯄꯇꯤ ꯎꯗꯣꯒꯅ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯀꯁꯨ ꯊꯦꯡꯅꯗꯨꯅ ꯑꯣꯗꯣꯅ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯤꯗ ꯏꯅꯤꯡꯊꯧ ꯍꯟꯇꯛ ꯂꯥꯛꯂꯤꯕ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯁꯤꯅ ꯃꯤꯑꯣꯏ 100-200 ꯑꯃꯁꯨ ꯁꯤꯍꯟꯈ꯭ꯔꯦ, ꯃꯈꯥ ꯇꯥꯅ ꯀꯌꯥꯝ ꯁꯤꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗ꯭ꯔꯤ꯫ ꯁꯤꯇꯤ ꯑꯁꯤꯗ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯊꯛꯅꯕ ꯏꯁꯤꯡꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ प्रजा मियाम असी चाबा थक्पा फंगदबदगी चरा हेनबा मयाम सु यावनरे अखोय करिगुम्बा खरा खलौदबा यारोय हायरगली निंगथौ चार्लिसना मखोयनी दम ओछलक्तुना अदुबु अवांगलंगी मीसिंग अदुदगिदी अखोयना लान ngamba habdu oirabani mai pakpa mingthol habdudi phanglabani hairagli odona अखोयना अवांगलंगी मीसिंग असिबु सिटी सिदा चंगनदबदा
ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯂꯤ, ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯅꯤ ꯃꯊꯪ ꯑꯃꯨꯛ ꯆꯪꯉꯛꯄꯗ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕꯗꯤ? ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯃꯁꯤꯡ ꯍꯟꯊꯔꯕꯅꯤ, ꯃꯁꯥ ꯁꯣꯛꯇꯨꯅ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ, ꯑꯊꯧꯕ ꯂꯥꯟꯃꯤ ꯑꯅꯝꯕꯅ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁ ꯑꯁꯤ ꯃꯊꯥ ꯁꯥꯗꯨꯅ ꯃꯍꯥꯛꯀꯤ ꯁꯤꯡꯍꯥꯁꯟ ꯑꯁꯤꯗ ꯐꯝꯊꯗꯨꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯣꯗꯣꯗ ꯋꯥꯐꯝꯁꯤꯗ ꯅꯪꯒꯤ ꯀꯔꯤ ꯃꯣꯠ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯑꯣꯗꯣꯅ ꯑꯩꯅ ꯈꯟꯕꯗꯗꯤ ꯑꯋꯥꯡꯂꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯥꯅꯕ ꯑꯃ ꯄꯣꯔꯛꯄꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯗꯨ ꯅꯠꯇꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯒꯤꯁꯂꯥꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯕꯥ, ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯕꯤꯒꯅꯨ, ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯑꯋꯥꯡꯂꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯨꯔꯕꯗꯤ ꯃꯈꯣꯏꯗ ꯅꯣꯟꯖꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯒꯅꯤ, ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯁꯨ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯣꯗꯣꯅꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯕꯤꯅꯕ ꯀꯟꯅ ꯌꯦꯠꯂꯛꯂꯤ, ꯑꯗꯨga ꯒꯤꯁꯂꯥꯅꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯒꯅꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯌꯦꯠꯂꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁ ꯑꯁꯤ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯑꯩꯒꯤꯁꯨ ꯈꯟꯕꯒꯤ ꯃꯇꯝ ꯈꯔ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ꯫ ꯑꯅꯤ ꯑꯁꯤ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯥꯔꯂꯤꯁꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯈꯣꯏ ꯑꯅꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯑꯩꯁꯨ ꯂꯣꯏꯅ ꯚꯥꯞ ꯇꯥꯔꯦ, ꯑꯅꯤꯃꯛ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯏꯁꯣꯔꯅ ꯀꯔꯤ ꯄꯥꯝꯃꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯑꯆꯤꯛꯄꯗ ꯏꯊꯟꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯄꯥꯝꯃꯤ꯫ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯅꯈꯣꯏ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯆꯠꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯔꯦꯒꯅꯔꯁꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯁꯤ ꯍꯦꯟꯖꯟꯗꯨꯅ ꯐꯃꯨꯡꯁꯤꯗ ꯌꯥꯝ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯏꯪꯂꯦꯟꯒꯤ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯦꯛꯕꯥꯠꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯊꯦꯂꯣꯐꯁꯦ ꯍꯜꯂꯛꯇꯨꯅ ꯃꯄꯥꯝꯆꯥ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯆꯥꯛꯂꯦꯟ ꯑꯃ ꯅꯨꯡꯁꯤꯅ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯑꯦꯊꯦꯜꯅ ꯃꯄꯥꯗ ꯑꯩꯅ ꯍꯟꯗꯛ ꯃꯔꯁꯤꯌꯥꯗ ꯆꯠꯂꯨꯕ ꯊꯕꯛ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯀ꯭ꯋꯤꯟꯇ꯭ꯔꯤꯠꯅ ꯃꯍꯥꯛꯀꯤ ꯇꯧ ꯉꯝꯕ ꯃꯌꯥ ꯑꯗꯨ ꯎꯠꯁꯜꯂꯛꯇꯨꯅ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯂꯥꯡꯗ ꯊꯨꯈꯤꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯗꯒꯤ ꯃꯍꯥꯛꯀꯤ ꯂꯥꯡꯗꯨꯗ ꯊꯨꯗꯕꯤꯗ ꯑꯩꯅ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯛꯕꯥꯠꯅ ꯑꯩꯅꯁꯨ ꯍꯥꯟꯅ ꯈꯪꯏ, ꯀ꯭ꯋꯤꯟꯇ꯭ꯔꯤꯠ ꯀꯧꯕꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯅꯪꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯁꯣꯏꯗꯅ ꯐꯥꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯗꯨꯅ, ꯃꯍꯥꯛꯇꯤ ꯑꯗꯨꯝꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯕ ꯅꯨꯄꯤꯅꯤ, ꯑꯗꯨꯒ ꯁꯤꯃꯁꯨ ꯈꯪꯏ ꯃꯍꯥꯛꯀꯤ ꯂꯥꯡꯗ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯤꯕ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯊꯨꯔꯣꯏ ꯍꯥꯏꯕꯁꯨ, ꯅꯪꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯖꯨꯗꯤꯠꯅꯁꯨ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫ ꯖꯨꯗꯤꯠꯅꯁꯨ ꯃꯄꯨꯔꯣꯏꯕꯗ ꯑꯩ ꯇꯁꯦꯡꯅ ꯊꯥꯒꯠꯄꯗꯤ ꯐꯣꯡꯗꯣꯛꯅꯤꯡꯏ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯗꯣꯝꯅ ꯋꯥꯔꯧꯗꯨꯅ ꯂꯩꯕꯅꯤꯅ ꯆꯤꯟꯁꯤꯗꯒꯤ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯊꯦꯜꯅ ꯖꯨꯗꯤꯠꯇ ꯃꯃꯥꯡꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯪꯁꯨ ꯀꯥꯎꯅꯕ ꯇꯧꯔꯣ, ꯑꯩꯁꯨ ꯀꯥꯎꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯈꯤ꯫ ꯑꯦꯊꯦꯜꯁꯇꯦꯟꯒ ꯅꯪꯒꯒꯤ ꯂꯩꯅꯔꯝꯂꯤꯕ ꯃꯔꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯏꯁꯣꯔꯅ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛ ꯇꯧꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯁꯣꯔꯅ ꯄꯤꯕꯤꯔꯤꯕ ꯄꯥꯟꯗꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ, ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯈꯨꯗꯤꯡꯃꯛ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯂꯧꯖꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯄꯥ ꯑꯦꯛꯕꯥꯠꯅꯁꯨ ꯏꯊꯦꯜꯗ ꯑꯗꯨꯒꯨꯝꯕ ꯁꯥꯟꯇꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯛꯄꯒꯤꯗꯃꯛ ꯏꯄꯥꯅ ꯅꯪꯕꯨ ꯊꯥꯒꯠꯂꯤ ꯍꯥꯏꯔꯤ꯫ ꯏꯊꯦꯜꯅ ꯃꯄꯥ ꯑꯦꯛꯕꯥꯠꯇ ꯑꯃꯨꯛ ꯑꯩꯅ ꯕꯕꯥꯗ ꯋꯥꯐꯝ ꯑꯃꯁꯨ ꯍꯪꯅꯤꯡꯕ ꯑꯃꯗꯤ ꯂꯩ, ꯃꯁꯤꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯒꯅꯨ, ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯂꯩꯕ ꯑꯁꯤ ꯉꯝꯗꯕꯗꯒꯤ ꯐꯣꯡꯗꯣꯛꯆꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯊꯦꯜꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯕꯕꯥꯅ ꯑꯩꯕꯨ ꯃꯔꯁꯤꯌꯥꯗ ꯃꯍꯥꯔꯥꯅꯤ ꯀ꯭ꯋꯤꯟꯇ꯭ꯔꯤꯠꯀꯤ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯑꯗꯨ ꯑꯩꯕꯨ ꯁꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯃꯐꯝꯗꯨꯗ ꯃꯍꯥꯔꯥꯅꯤ ꯀ꯭ꯋꯤꯟꯇ꯭ꯔꯤꯠꯀꯤ ꯃꯈꯨꯠꯇ ꯁꯤꯈ꯭ꯔꯕꯗꯤ ꯕꯕꯥꯅ ꯃꯔꯁꯤꯌꯥꯗ ꯂꯥꯟ ꯇꯥꯕ ꯑꯗꯨ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯒꯅꯤ ꯈꯟꯕꯗꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯛꯕꯥꯠꯅ ꯃꯆꯥ ꯏꯊꯦꯜꯗ ꯑꯃꯨꯛ ꯋꯥꯔꯧꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗꯤ ꯄꯥꯞ ꯆꯦꯟꯒꯗꯕ ꯇꯧꯍꯩꯗꯕ ꯋꯥꯐꯝꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯦꯛꯕꯥꯠꯅ ꯃꯆꯥ ꯏꯊꯦꯜꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ, ꯉꯁꯤ ꯐꯥꯎꯕ ꯋꯦꯁꯦꯛꯁꯇ ꯄꯥꯜꯂꯛꯏꯕ ꯅꯤꯡꯊꯧ ꯑꯌꯥꯝꯕꯅ ꯂꯥꯟ ꯇꯧꯗꯅ ꯂꯩꯕꯥꯛ ꯑꯃꯠꯇꯒ ꯌꯥꯁꯤꯟꯅꯕ ꯄꯣꯔꯛꯈꯤꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯗꯨꯁꯤꯡꯗꯨ ꯄꯥꯝꯗꯦ, ꯑꯩꯗꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯈꯨꯗꯤꯡꯃꯛ ꯂꯣꯏꯁꯤꯟꯕ ꯄꯥꯝꯕꯅꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯤꯗꯤ ꯅꯪꯕꯨ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧ ꯈꯛꯇ ꯑꯣꯏꯍꯟꯕꯗ ꯅꯠꯇꯅ ꯏꯪꯂꯦꯟ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯁꯤꯗ ꯊꯦꯝꯂꯤ꯫ ꯑꯔꯣꯏꯕꯗ ꯑꯦꯛꯕꯥꯠꯅ ꯃꯆꯥꯗ ꯅꯪꯅ ꯉꯁꯥꯏ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗꯤ ꯑꯩ ꯈꯤꯇꯪ ꯋꯥꯔꯧꯏ ꯍꯥꯏꯗꯨꯅ ꯁꯤꯟ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯔꯦꯒꯅꯔ ꯍꯣꯏꯅ ꯂꯩꯔꯤꯕ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤ ꯈꯔꯒ ꯁꯦꯅꯥ ꯔꯣꯂꯦꯟꯒ ꯂꯥꯛꯂꯤ꯫ ꯔꯣꯂꯦꯟꯅ ꯂꯝꯀꯣꯏꯕ ꯅꯨꯄꯥ ꯁꯤꯟꯔꯤꯛꯄꯨꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯐꯝꯁꯤꯗ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯄꯗ ꯔꯦꯒꯅꯔꯒꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯈꯨꯠꯂꯥꯏ ꯁꯠꯇꯣꯛꯇꯨꯅ ꯙꯞ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯅ ꯂꯝꯀꯣꯏꯕ ꯅꯨꯄꯥ ꯁꯤꯟꯔꯤꯛꯄꯨ ꯃꯈꯨꯠꯇ ꯄꯨꯟꯗꯨꯅ ꯔꯣꯂꯦꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯪꯉꯛꯄ ꯑꯁꯤꯗ ꯂꯝꯀꯣꯏꯕ ꯅꯤꯄꯥ ꯑꯃꯕꯨ ꯃꯈꯨꯠꯇ ꯌꯣꯠꯂꯤꯡ ꯊꯥꯡꯗꯨꯅ ꯄꯣꯔꯛꯄ ꯑꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯏ ꯍꯥꯏꯔꯛꯂꯤ꯫ ꯁꯤꯟꯔꯤꯛꯅ ꯔꯦꯒꯅꯔꯗ ꯄꯦꯔꯤꯁꯀꯤ ꯅꯤꯡꯊꯧꯅ ꯑꯗꯣꯝꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯋꯥꯐꯝ ꯈꯔ ꯁꯦꯡꯗꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯁꯤ ꯊꯥꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯁꯤꯟꯔꯤꯛꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤꯅ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯌꯥꯏꯐꯅꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯣꯂꯣꯅ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯌꯥꯏꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯁꯤꯟꯔꯤꯛꯅ ꯃꯈꯣꯏꯅ ꯈꯟꯕꯗ ꯅꯈꯣꯏꯁꯤ ꯁꯤꯇꯤ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯣꯂꯣꯅ
ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯇꯤꯗꯨꯗ ꯆꯪꯁꯤꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯅ ꯑꯃꯨꯛ ꯋꯥꯔꯤ ꯑꯗꯨ ꯁꯥꯟꯅꯔꯕꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤ ꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯁꯤꯟꯗ꯭ꯔꯤꯛꯅ ꯃꯗꯨꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯈꯪꯒꯗꯕꯅꯤ, ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯁꯥꯟꯅꯕ ꯅꯈꯣꯏꯅ ꯄꯥꯝꯂꯕꯗꯤ ꯄꯦꯔꯤꯁꯀꯤ ꯁꯦꯅꯥꯄꯇꯤ ꯑꯣꯗꯣꯒ ꯍꯥꯟꯅ ꯎꯅꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯕꯕꯥꯅ ꯃꯐꯝꯗꯨꯗ ꯆꯠꯇꯨꯅ ꯎꯅꯔꯨꯔꯕꯗꯤ ꯁꯤꯇꯤꯗꯨꯗ ꯑꯩꯒꯤ ꯕꯕꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯅꯈꯣꯏꯅ ꯍꯥꯠꯀꯗꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯁꯤꯟꯗ꯭ꯔꯤꯛꯅ ꯁꯦꯅꯥꯄꯇꯤ ꯑꯣꯗꯣꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯈꯣꯏꯒ ꯅꯈꯣꯏꯒ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯌꯥꯎꯅꯗꯕꯤꯗ ꯁꯤꯇꯤꯗꯨꯒꯤ ꯃꯄꯥꯟꯗ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯅ ꯑꯩꯈꯣꯏ ꯋꯥꯐꯝꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯒ ꯄꯥꯎ ꯑꯗꯨ ꯊꯥꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯁꯤꯟꯗ꯭ꯔꯤꯛꯇ ꯑꯃꯨꯛ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯔꯣꯂꯦꯠꯅ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯔꯕꯅꯤꯅ ꯃꯥꯅ ꯄꯨꯟꯗꯨꯅ ꯄꯣꯔꯛꯏꯕ ꯁꯤꯟꯗ꯭ꯔꯤꯛ ꯑꯁꯤ ꯂꯝꯀꯣꯏꯕ ꯁꯤꯟꯗ꯭ꯔꯤꯛ ꯑꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯃꯁꯤꯗ ꯔꯣꯂꯣꯅ ꯌꯥꯟꯗꯨꯅ ꯁꯤꯟꯗ꯭ꯔꯤꯛꯀꯤ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕ ꯊꯧꯔꯤꯁꯤ ꯀꯛꯊꯠꯇꯨꯅ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤ ꯉꯥꯛꯇ ꯑꯣꯏꯅ ꯊꯥꯈ꯭ꯔꯦ꯫ ꯔꯣꯂꯦꯟꯁꯨ ꯔꯣꯂꯣꯗ ꯁꯥꯎꯅꯤꯡꯂꯕꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯂꯩꯀꯔꯊꯥꯅ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯔꯦꯒꯅꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒ ꯀꯔꯤꯒꯤꯗꯃꯛ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤꯁꯤ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯌꯣꯅ ꯑꯃꯨꯛ ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯁꯤꯈ꯭ꯔꯦ, ꯍꯧꯖꯤꯛ ꯃꯁꯤꯡ ꯌꯥꯝꯗꯅ ꯂꯩꯔꯤ, ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯤꯡꯊꯝꯊꯥꯁꯨ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯦ, ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯟꯅꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯔꯣꯂꯣꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝꯗꯨꯗ ꯆꯪꯁꯤꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯈꯪꯂꯒ ꯀꯔꯤꯒꯤꯗꯃꯛ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯔꯛꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯀꯥꯐꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯂꯣꯏꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯍꯣꯔꯤꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯂꯦꯟꯗꯔꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯅꯨꯡꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯀꯪꯗꯨꯅ ꯁꯤꯖꯔꯖꯅꯨ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯗꯕ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯑꯃꯅ ꯑꯃ ꯉꯥꯡꯕ ꯇꯥꯅꯗ ꯃꯥꯒꯤ ꯃꯣꯠ ꯄꯪꯐꯣꯡꯗ ꯐꯣꯡꯗꯣꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯅ ꯁꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯅꯥꯕꯁꯤ ꯄꯥꯏꯗꯨꯅ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯔꯛꯁꯤꯗ ꯆꯪꯖꯜꯂꯛꯂꯤ꯫ ꯑꯩꯅ ꯉꯁꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕꯁꯤ ꯑꯣꯏꯅꯤꯡꯗꯨꯅ ꯑꯣꯏꯈꯤꯕ ꯅꯠꯇꯦ, ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯤ ꯀꯌꯥ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯍꯥꯏꯗꯨꯅ ꯂꯦꯒꯔꯊꯥꯗ ꯑꯣꯟꯖꯟꯗꯨꯅ ꯑꯃꯨꯛ ꯉꯥꯡꯂꯤ꯫ ꯃꯤꯁꯤꯡ ꯑꯁꯤꯗ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯑꯣꯟꯖꯟꯗꯨꯅ ꯔꯦꯒꯅꯔꯅ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯅꯕꯒꯤꯗꯃꯛ ꯋꯥꯈꯜ ꯑꯃꯗ ꯈꯟꯈꯤꯕꯁꯨ ꯂꯩꯇꯦ, ꯑꯗꯨꯕꯨ ꯑꯩꯒ ꯂꯣꯏꯅꯔꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯝꯆꯠ ꯐꯖꯔꯛꯇꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯊꯣꯛꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯤꯡꯊꯧꯅꯤ, ꯑꯩꯒꯤ ꯏꯃꯤꯡ ꯅꯤꯡꯊꯧ ꯔꯦꯒꯅꯔ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯊꯟꯇ ꯍꯥꯏꯖꯔꯤ꯫ ꯃꯁꯤ ꯑꯩꯒꯤ ꯃꯤꯡꯅꯤ, ꯅꯤꯡꯊꯧ ꯔꯦꯒꯅꯔ꯫ ꯅꯤꯡꯊꯧ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯕꯤꯌꯣꯟꯗ ꯍꯪꯂꯤ꯫ ꯕꯤꯌꯣꯅ ꯁꯥꯁꯟ ꯇꯧꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ, ꯅꯤꯡꯊꯧ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯁꯥꯁꯟ ꯇꯧꯕꯅꯤ, ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯉꯁꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯌꯦꯠꯅꯔꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯑꯩ ꯈꯛꯇꯅ ꯂꯦꯞꯀꯗꯕꯅꯤ, ꯑꯩꯅ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯗ ꯀꯟꯅ ಲಾꯎꯔꯛꯂꯤ꯫ ꯃꯌꯥꯝꯁꯤꯗꯤ ꯅꯍꯥꯟꯒꯩ ꯎꯗꯕ ꯔꯦꯒꯅꯔꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯎꯪꯗꯨꯅ ꯄꯨꯂꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯔꯦꯒꯅꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯃꯌꯥꯝꯁꯤꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯅꯪꯅꯁꯨ ꯌꯥꯔꯣꯏ, ꯅꯪꯅꯁꯨ ꯌꯥꯔꯣꯏ, ꯑꯔꯣꯏꯕꯗ ꯐ꯭ꯂꯣꯀꯤꯗ ꯑꯃꯨꯛ ꯊꯤꯜꯂꯛꯇꯨꯅ ꯅꯪꯅꯁꯨ ꯌꯥꯔꯣꯏ, ꯅꯈꯣꯏ ꯃꯌꯥꯝꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯄ ꯑꯃꯠꯇ ꯌꯥꯔꯣꯏ, ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯥꯟꯅꯅ ꯅꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯡ ꯊꯥꯗꯗꯨꯅ ꯄ꯭ꯂꯥꯟ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯇꯦ ꯅꯠꯇ꯭ꯔꯥ? ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯔꯟ ꯇꯥꯔꯕꯅꯤ, ꯑꯩꯗꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯔꯦꯒꯅꯔꯁꯤ ꯑꯃꯨꯛ ꯄꯥꯛꯊꯗꯨꯅ ꯂꯣꯛ ꯈꯨꯗꯨꯅ ꯏꯁꯤ ꯑꯃꯨꯛ ꯑꯣꯊꯣꯛꯂꯤ꯫ ꯃꯌꯥꯝꯁꯤꯗꯤ ꯔꯦꯒꯅꯔꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯁꯣꯔ ꯐꯥꯎꯕ ꯍꯣꯟꯕ ꯀꯥꯎꯅꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯅꯔꯤ꯫ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯌꯥꯝꯁꯤꯗ ꯈꯔ ꯇꯞꯊꯅ ꯍꯌꯦꯡ ꯄꯦꯔꯤꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯎꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯈ꯭ꯔꯦ꯫ ꯐ꯭ꯂꯣꯀꯤꯗꯤ ꯃꯀꯣꯛꯇ ꯃꯊꯟꯇ ꯐꯨꯖꯟꯖꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯤ꯫ ꯔꯦꯒꯅꯔꯅ ꯂꯝꯀꯣꯏꯕ ꯅꯤꯄꯥ ꯁꯤꯟꯗ꯭ꯔꯤꯛ ꯑꯁꯤ ꯑꯩꯒ ꯋꯥꯔꯤ ꯑꯃ ꯁꯥꯒꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯀ꯭ꯔꯦꯇꯦꯀꯠꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯏꯁꯂꯣꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏꯅꯨꯕꯤꯁꯤꯡ ꯑꯁꯤꯒ ꯃꯆꯥꯁꯤꯡ ꯑꯁꯤ ꯇꯨꯝꯅꯕꯒꯤꯗꯃꯛ ꯁꯦꯝꯕꯤ ꯁꯥꯕꯤꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯆꯪꯉꯛꯂꯤ꯫ ꯏꯁꯂꯣꯛꯅ ꯀꯔꯤ ꯄꯥꯎ ꯂꯩꯔꯦ, ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯅꯍꯥꯟꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯙꯔꯃ ꯆꯠꯄ ꯅꯤꯄꯥ ꯑꯗꯨ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯦꯒꯅꯔ ꯍꯣꯏꯅ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯁꯤꯟ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯔꯣꯂꯣ ꯂꯥꯛꯇꯨꯅ ꯃꯌꯥꯝ ꯑꯁꯤꯗ ꯔꯦꯒꯅꯔꯅ ꯃꯐꯝꯁꯤꯗꯒꯤ ꯍꯥꯟꯅꯅ ꯆꯠꯈ꯭ꯔꯦ, ꯃꯍꯥꯛ ꯄꯦꯔꯤꯁꯀꯤ ꯃꯤꯁꯤꯡꯒ ꯁꯣꯏꯗꯅ ꯎꯅꯔꯝꯃꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯒꯔꯊꯥ ꯍꯣꯏ ꯐ꯭ꯂꯣꯀꯤ ꯍꯣꯏꯁꯨ ꯔꯦꯒꯅꯔꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯅ ꯔꯦꯒꯅꯔꯒ ꯁꯤꯟꯗ꯭ꯔꯤꯛꯀꯅ ꯄꯦꯔꯤꯁꯀꯤ ꯁꯦꯅꯥꯄꯇꯤ ꯎꯗꯣꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯣꯗꯣꯅ ꯔꯦꯒꯅꯔꯗ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯝ ꯄꯥꯝꯃꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯔꯦꯒꯅꯔꯗꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯆꯩꯁꯨ ꯑꯁꯤꯗ ꯉꯥꯛꯇꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯣꯗꯣꯅ ꯑꯃꯨꯛ ꯁꯤꯟꯗ꯭ꯔꯤꯛꯇ ꯑꯩꯈꯣꯏꯅ ꯍꯥꯟꯅꯅ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯕꯅꯤ, ꯃꯗꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯔꯛꯂꯤ꯫ ꯁꯤꯟꯗ꯭ꯔꯤꯛꯅ ꯔꯦꯒꯅꯔꯗ ꯄꯦꯔꯤꯁꯅ ꯔꯦꯒꯅꯔ ꯅꯈꯣꯏꯗ ꯄꯤꯒꯗꯧꯔꯤꯕꯁꯤ ꯁꯅꯥ ꯂꯨꯄꯥ ꯄꯥꯎꯟ 5,970 ꯑꯁꯤ ꯄꯤꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯦ, ꯃꯁꯤꯗ ꯅꯍꯥꯛ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯔꯦꯒꯅꯔꯗꯤ ꯍꯧꯖꯤꯛꯁꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡꯁꯤꯗ ꯑꯣꯗꯣꯅꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯗ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯔꯣꯏ,
ꯄꯦꯔꯤꯁꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯂꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯁꯨ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯁꯤꯟꯗ꯭ꯔꯤꯛꯇ ꯃꯈꯣꯏꯗ ꯍꯥꯏꯌꯨ, ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯒꯤ ꯃꯈꯣꯏ ꯑꯃꯠꯇ ꯍꯤꯡꯐꯝ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯁꯤꯟꯗ꯭ꯔꯤꯛꯅ ꯑꯃꯨꯛ ꯎꯗꯣꯗꯁꯤꯗ ꯇꯝꯂꯤ꯫ ꯔꯦꯒꯅꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ, ꯑꯩꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨꯒꯤꯗꯃꯛꯇ ꯃꯤꯇꯥꯗꯨ ꯂꯩꯕ ꯅꯠꯇꯦ, ꯃꯗꯨ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯅꯠꯇꯦ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯅꯈꯣꯏꯗꯒꯤ ꯑꯩꯅ ꯑꯄꯥꯝꯕ ꯑꯃ ꯂꯩ꯫ ꯅꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇ꯭ꯌꯦꯟ ꯙꯔꯃꯒꯤ ꯁꯔꯒ ꯑꯗꯨꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯑꯩꯁꯨ ꯁꯤꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀ ꯎꯅꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯁꯔꯒ ꯑꯗꯨꯗ ꯆꯪꯖꯐꯝ ꯄꯤꯅꯕꯒꯤꯗꯃꯛ ꯑꯩꯕꯨꯁꯨ ꯅꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇ꯭ꯌꯦꯟ ꯙꯔꯃ ꯑꯗꯨꯗ ꯕꯞꯇꯥꯏꯖ ꯇꯧ ꯍꯥꯏꯔꯛꯂꯤ꯫ ꯃꯐꯝꯁꯤꯗ ꯌꯥꯎꯔꯤꯕ ꯄꯦꯔꯤꯁꯀꯤ ꯄꯥꯁꯇꯔ ꯑꯁꯤꯅ ꯎꯗꯣꯗ ꯅꯤꯄꯥ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯀꯩꯗꯧꯅꯨꯡꯗ ꯆꯪꯖꯐꯝ ꯄꯤꯔꯣꯏꯗꯕ ꯅꯤꯄꯥ ꯑꯃꯅꯤ, ꯄꯥꯞ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯕ ꯃꯤꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯄꯥꯁꯇꯔ ꯑꯁꯤꯗ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯅꯪꯅ ꯂꯦꯞꯀꯗꯕ ꯅꯠꯇꯦ꯫ ꯑꯣꯗꯣꯅꯁꯨ ꯔꯦꯒꯅꯔꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯅ ꯃꯈꯣꯏꯒꯤ ꯄꯥꯁꯇꯔ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯅꯤꯄꯥ ꯑꯁꯤ ꯅꯈꯣꯏꯒꯤ ꯄꯥꯁꯇꯔ ꯅꯠꯇꯕ꯭ꯔꯥ? ꯑꯗꯨꯒ ꯃꯁꯤꯅ ꯏꯁꯤꯡ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯁꯤꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯁꯤꯗ ꯔꯦꯒꯅꯔꯅ ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯅꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇ꯭ꯌꯦꯟ ꯙꯔꯃ ꯑꯗꯨꯗ ꯌꯥꯎꯍꯜꯂꯨ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯄꯥꯁꯇꯔ ꯑꯁꯤꯅꯁꯨ ꯏꯁꯤꯡꯁꯤꯗ ꯀꯨꯝꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯕ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯂꯦꯒꯔꯊꯥ ꯍꯣꯏ ꯐ꯭ꯂꯣꯀꯤ ꯍꯣꯏꯁꯨ ꯔꯣꯂꯣꯒ ꯄꯨꯟꯅ ꯔꯦꯒꯅꯔꯒꯤ ꯃꯅꯥꯛꯁꯤꯗ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯔꯦꯒꯅꯔꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯦꯒꯅꯔꯗꯤ ꯍꯧꯖꯤꯛ ꯕꯞꯇꯥꯏꯖ ꯇꯧꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯂꯦꯒꯔꯊꯥ ꯍꯣꯏ, ꯐ꯭ꯂꯣꯀꯤ ꯍꯣꯏ ꯑꯃꯗꯤ ꯔꯣꯂꯣ ꯍꯣꯏꯅ ꯌꯥꯝ ꯋꯥꯔꯧꯅ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯔꯦꯒꯅꯔꯅꯁꯨ ꯃꯈꯣꯏꯒꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯁꯤ ꯂꯣꯏꯗꯨꯅ ꯏꯁꯤꯡꯁꯤꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ ꯂꯦꯒꯔꯊꯥ ꯍꯣꯏꯗ ꯃꯨꯟꯅ ꯌꯦꯡꯉꯛꯂꯤ꯫ ꯍꯧꯖꯤꯛ ꯔꯦꯒꯅꯔ ꯑꯁꯤ ꯕꯞꯇꯥꯏꯖ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ, ꯈ꯭ꯔꯤꯁꯇ꯭ꯌꯦꯟ ꯙꯔꯃꯗ ꯆꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯕꯨ ꯐ꯭ꯂꯣꯀꯤꯅ ꯎꯕꯗ ꯐ꯭ꯂꯣꯀꯤꯗꯤ ꯃꯩ ꯍꯧꯗꯨꯅ ꯁꯥꯎꯔꯤ꯫ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯀꯔꯤꯃꯨꯛ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯈꯥꯒꯤ ꯑꯦꯄꯤꯁꯣꯗꯇ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫